In breaking news, after brutally assaulted of more than 10 Marabais by Jat Regiment Sabungkhok Khunou yesterday, many villagers of Lamlai Assembly constituency blocked the roads in the constituency and demanded removal of Jat Regiment from the brickfield of Sabungkhok Khunou. Here is report from our reporter Sana Hemam to our reporter. Thank you so much, Dimita Maruina Koi, Narang Si, Sabungkhok Khunou da. Ladiba brickfield ladiba 22 Jat regiment si handokro lokthokro haidana protest to matamda koi mukna bada mera paibi tara hena koi sokhiba chekna thomjalaktana maram oidana sokpa habji Jenims hospital da aru film da lekana basu yawri aduna ko shaunder myam na ngarang lepko wari ke matungina koi Lamlai assembly constituency da habji lambi thingba aduga seswak sinthale pagi thabak chathari aduna habji mafum aduda security ki akanba section thorang lokpa galone na koi lambi thingba ki thabak chathari mafum aduda koi paumi akoi sana hema mamadi akoi gi langamba leire sana maruina habji akoi gi Lamlai assembly constituency ki film ji kai nokina video footage du u phange mera pabi imaibel myam thola ga lambi thingba khotpa myam su u phangi habji karma film de leiri kai lein thambiu So, Jiki Sabungkhok Khunou ki mafam asida ngarang dagi hauduna Jat regiment asi lokthok khinaba haiba tongan ba mamangda su tongan ba memorandum kaya ama koigi chief minister yauna mari leinaba authorities sing da su haida khiba leikre haiba wafam su lekai som ki miyam na su phongdok pirei masigi makha chatharak da moina thabak to onthorak trabanina mokoigi Lamlai kendra village volunteer gi miyoi sing amadi lamdam som gi miyam sing na punna haurak tuna ngarang January 14 dagi hauduna koi masigi khongjang asi changsin naba na mogi agitation asi Chatharakpani haiba wafam su thambirei masi chatharakpada ngarang ka henba central force ki ka henba thong aduna koigi imaibel kaya amasu sokre amadi Jenims hospital su laikana raga leiri masida khoshaunarba miyam na ngasi sana sabi dagi Sabungkhok Lamlai kendra tongan ba imaibel singa tholaktuna ngasi lambi da thattuna ajat awong sing check tawi media school college khaktamak ana laing khaktamak thaba natana atopa maru oidaba singdi thadaba haina su leinari masigi chairak asida koi Jat regiment na Sabungkhok tagi kitang chakhalaga laiba Sabungkhok Khunou amadi Jolen Lamkhai da su Jat regiment na yet telep tuna koi meitei sing chang danaba tholakpa su yadaba changba su yadaba lambi sing atmaina thingbagi phibam da leiri hajiki oina di koi gi lambi gi phibam asi state force sing ngak se duna leiri amadi akoi RAF rapid action force lakle habagi pau gi phange dubu mapam ase yausalak tribunal na koi kamuk yamna chumba pau no habdi khangma ngamdri sa maruina koi gi Lamlai assembly constituency ki lewa Sabungkhok ki sana sabi gi leru myam singsna tamna pupi gi pami badabi sikaino hajiki Jat regiment si lokthok ko habra magi dabi si hong bolai bra duga ngarang maksi khoi mera pa bi taragi mathak sokpa khoi footage dum ure ngarang gi daduna habjik mafam dugi myam na pam si kaino until and unless haiba Jat regiment si haiba brickfield dagi lokthok ti phawbadi khongjang changsin gani haibra ngarang maksu khoi gi brickfield gi mapuna akhoi haiba mangonda information amta piramdana aduga local MLA na sumon information piram balaite aduga hektamak magi brickfield da leisalaganda tha 3 je subom nomnom khangdaba thabak sujerama mayam su khoi awaba nange habgi report akhoi pirak ba leigre hojik si mafam dugi praja sing na pami si karino amdung thambiyo chana Praja sing na pamne bise mamangai dagi hona koi Sabungkhok se irang yam kan dingai mamang dagi sumoi central force lei handana bana atuma khaiduna lakli makoina ngak sen gani hana leirabasu lepa leitana no makangdana adum kuki militant sing na kapsila pade dum lepte dana khoshaunar miyam sing na masigi agitation changsan bagi wari basi lorapani adubu moigi khongpom masi aduma khanba leitri Central Force lokthok tribo phoba moi ngasi changsili ba khongjang ngasi lepa leitana changsin ki gani haiba wafam su thambiragi amadi akoi gi karigumba tongan ba ngakpa ngamloidabo oitaraga di state force sing na laikai mi sing da sinabiro mokoi thokpa tawjaragi adubo Central Force sidi thambiranu haiba wafam achetpa warep sidi adumak leptuna leiri hoje maroi tajabada khoi Imphal East ki SP su Muhammad thungangani haiba wafam si lei hoji security ki matang si kai lari any mukna ba thokpo pham lebra aduga state force sing pham dula kanda imaibel singa wari sanaba sandaina ba natagana mona phangdok ba changsili ba khongjang chi hangdu haibna singba aduga state lenga ki side gi aduga home department ki side gi kari pham thamak ba aduga hair pham aduda koi Imphal East ki SPC yawra bara yorokti bra kari pham de leiri sana ikoi dana koi SPC yausilakle amadi state force sing so dum security ki section tharang de akan adum
लौखली कशु थोइदोप मुक्नब खोटपदि लेते अदुबु प्रजा मियामगी पेनदब वाफम कया दुदि फोंदोकनरे हाबदि सेंट्रल फोर्सिंग जे सुखथम थंबिरनु कोई स्टेट फोर्सिंग से अदुमक थंबियु सेंट्रल फोर्स लेरगना हेना कुकी सिंग मिलिटेंट सिंगना नोंमै कापसिल पसे अदुमक लेपते हाबा पेनदब वाफम कया फोंदो ए अमदि कोई स्टेट फोर्स की माइकई देगी सु एसपी की माइकई देगी सु कोई मसी थमदनबा कन्न होनरगनी हाबा वाफम सु अचेत पथाजब सु अदुमक थमी अदुबु प्रजा की माइकई देगी दि थमगनी लौथोकनी हाइबगी थाजब पिरम लगसु मखोइदि हकथेंगना था मापन फारकलबसिबो हकथेंगना असिगुंबसि लेप्तना थेंगनरपनिना मखोइदि थाजब हाइबदु अदुमक लेत्रे हजिबोगी ओनदि वारी अदुमक सानरी मखातानासु मखोइ अदुम मखाताना सिमक लेपे हाइबगी फिरेप्तुदि लौद्रि अदुबु मियाम पुन्दुना हजि वारी सानरी Okay, thank you so अदुमक्ति लेत्रि हाइदि स्टेट फोर्सिंगना कोइ सेंट्रल फोर्सिंग लौथोकनबा होनगे हाइरबसु प्रजासिंगना अवाबदो याम थेंगनरबनिना सुखम नोंफम खंग्रे करीम हाइदि लाइरबना सुम हेंजिलकलबनिना कोइ मखोइगी माइकैदिगी सुपेंदबा कयामदो अदुमक थमलि Okay, thank you so much sana koi leptar num paulo jera ke aduga update tawjage marina hauji jisi kuna jiwai sanajagi bu sana hamamni makalona na langambar leiri koi marina lamlai assembly constituency ki manung leiri basi hauji kanam ta chalande Imphal-Ukhrul chakadaba mayam sing lamida thatlaga chalande ngana hai lauthoki bagi matung ina koi sintha lepa aduga taliba dabi die koi Sabungkhok Khunou da leiri ba adumba brickfield da leiri ba brick farms da leiri ba koi gi zat regiment kangbu si lauthok ko haibasni until and unless moi lauthok ki phawdi khongdang tangthin givne habni adu of course subject Imphal East ki SP ju thongle hai wari sanabagi film da leiri aduna lauthok pona lauthok da basi kamai tawdage khoi gi leiri ba khoi gi security advisor ki leader se Kuldip Singh ne hairi adagi chief minister ne hairi chief minister da PBU haidana koi Delhi da chalaga wakat pasu leigre aduga so far hauji bau da koi chief minister dagi khoi security advice ki chairman ki sip lauthok hai bagi chi thok su leite do madu leiter kari mukta Delhi da chalaga ngangnari bono haibo phom su thammi ana size da ji situation ji aduni hauji Imphal East district ki manung chanba lamlai assembly constituency manung chalaiba Sabungkhok Khunou da hauji leiba film sini makhata na khoi adumo update tawjage thank you so much sana hemam